ꯈꯨꯗꯣꯜ ꯄꯣꯠ ꯆꯠꯄꯤꯅꯥꯅ ꯂꯣꯏꯈꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯧꯍꯧꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯒꯤꯗꯃꯨꯛ ꯍꯣꯟꯅꯤ ꯍꯥꯏꯅ ꯆꯥꯔꯒ ꯐꯦꯡꯕ ꯐꯠꯇꯦꯅ ꯏꯃꯥꯗꯨꯅ ꯐꯦꯡꯉꯒ ꯑꯩ ꯐꯝꯅ ꯂꯩꯖꯗ꯭ꯔꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤꯀꯣ ꯒꯥꯔꯤ ꯆꯠꯂꯒ ꯌꯥꯝ ꯑꯣꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯂꯧꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯅꯨꯡꯉꯥꯏꯅ ꯆꯠꯆꯔꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯊꯥꯎ ꯍꯥꯞꯄꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯕꯅꯤ ꯑꯗꯣ ꯀꯩꯀꯩ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯉꯝꯕ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯕ ꯁꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯏꯄꯥꯝꯗꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯦꯗꯣ ꯃꯥꯟꯙꯧꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯟꯙꯧꯗꯨꯁꯨ ꯂꯩꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯇꯥꯇꯣꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯩꯗꯤ ꯃꯥꯟꯙꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯆꯦꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯄꯣꯛꯑꯝꯕ ꯊꯥꯖꯈꯤꯕ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯃꯥꯅ ꯀꯧꯔꯤꯃꯤ ꯂꯥꯛꯇ ꯖꯥꯠꯦꯅ ꯉꯝꯃꯔꯣꯏꯒ ꯍꯥꯏꯕ ꯖꯥꯠꯦ ꯁꯥꯎꯗꯅꯅꯦ ꯂꯥꯛꯇ ꯖꯥꯠꯦ ꯑꯩꯅ ꯀꯟꯅ ꯍꯥꯏꯔꯛꯃꯟꯈꯤꯗꯅ ꯆꯠꯂꯤꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯀꯣꯝꯅ ꯂꯥꯛꯑꯦ ꯊꯣꯡ ꯊꯥꯛꯄꯒ ꯇꯧꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯍꯣꯏꯁꯨ ꯏꯅꯝꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏꯅ ꯂꯥꯛꯅ ꯂꯩꯍꯧꯔꯦ ꯃꯣꯏꯅ ꯊꯣꯡꯉꯝ ꯊꯥꯛꯑꯝꯃꯅꯨ ꯊꯝꯃꯝꯃꯣ ꯍꯥꯏꯅ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔ ꯈꯨꯔꯝꯃꯒ ꯆꯥ ꯈꯔ ꯊꯛꯑꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯎꯗꯥꯔꯕꯣꯟ ꯂꯝꯕꯤꯁꯦ ꯐꯖꯕꯅꯤ ꯁꯤ ꯃꯐꯝꯁꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯏꯄꯥꯝꯗ ꯆꯪꯉꯨꯔꯒ ꯏꯆꯦ ꯍꯣꯏꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯥꯛꯀꯧꯕ ꯃꯐꯝꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯦꯒꯤ ꯌꯨꯝꯗ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯊꯥꯗꯣꯛꯑꯝꯃꯦ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤ ꯊꯣꯡꯅꯤ ꯚꯩꯔꯕꯤ ꯊꯣꯡ ꯂꯥꯜꯂꯦ ꯅꯨꯡꯁꯥꯁꯨ ꯁꯥꯒꯠꯂꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯅꯥꯏ ꯊꯥꯗꯣꯛꯑꯝꯃꯒ ꯗꯣꯂꯥꯏ ꯆꯪꯈꯠꯂꯦ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯝꯕꯤꯁꯦ ꯐꯖꯅꯁꯨ ꯈꯪꯗꯦ ꯇꯧꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯕꯅꯤꯅ ꯂꯝꯕꯤꯁꯦ ꯌꯥꯝ ꯄꯥꯛꯅ ꯆꯥꯎꯅ ꯁꯦꯝꯒꯠꯂꯛꯏꯌꯦ ꯂꯝꯕꯤꯁꯦ ꯏꯆꯥꯅꯨꯄꯤ ꯇꯨꯝꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯄꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ ꯉꯁꯥꯏꯗꯤ ꯎꯕꯒ ꯈꯣꯠꯄꯒ ꯇꯧꯕꯅꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯃꯒ ꯑꯩ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯂꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯎꯊꯥꯔꯕꯝꯗꯩꯅ ꯁꯤꯖ ꯂꯥꯛꯄꯒꯤ ꯁꯨꯅꯥꯏ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯣꯅ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯏꯄꯥꯝꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯆꯥꯛꯀ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯗꯣꯂꯥꯏꯔꯣꯝꯗ ꯑꯗꯣ ꯑꯉꯥꯡꯁꯦ ꯇꯨꯝꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯄꯝꯃꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯕ ꯃꯥꯁꯦ ꯑꯉꯥꯡ ꯂꯧꯅꯕꯒꯤ ꯂꯥꯛꯄꯗ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯦꯛ ꯃꯆꯦꯒꯤ ꯃꯌꯨꯝꯗꯅꯦꯕ ꯆꯠꯂꯤꯁꯦ ꯃꯆꯥꯅꯤꯄꯥꯅ ꯀꯧꯔꯤꯅꯤ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯆꯠꯂꯤꯁꯤꯒ 3ꯂꯛ ꯁꯨꯕꯅꯤ ꯆꯠꯂꯤꯁꯦ ꯃꯃꯥꯡꯗ 2ꯔꯛꯀ ꯆꯠꯂꯨꯔꯦ ꯑꯗꯣ ꯂꯝꯕꯤ ꯁꯦꯝꯗꯣꯛꯄꯒ ꯀꯩꯒ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯂꯝꯕꯤꯁꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯗꯣꯂꯥꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯑꯗꯣ ꯌꯧꯗꯣꯔꯦ ꯏꯗꯄꯇꯥ ꯂꯥꯟꯊꯣꯛꯑꯒ ꯍꯥꯏꯖꯤꯟꯐꯝ ꯑꯃ ꯂꯩꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯐꯣꯟ ꯇꯧꯅ ꯍꯪꯉꯦ
ꯂꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖ ꯁꯦꯝꯃꯛꯇꯣꯔꯤ ꯅꯨꯡ ꯄꯩꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯁꯥꯏꯀꯜ ꯄꯤꯅ ꯊꯣꯛꯈꯤꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯈꯪꯗꯦ ꯆꯪꯗꯤ ꯆꯪꯉꯦ ꯊꯣꯡꯒꯥꯟꯁꯦ ꯅꯪ ꯈꯪꯍꯧꯕ ꯁꯤ ꯂꯝꯕꯤꯅꯦꯕ ꯆꯪꯉꯥꯟꯗꯗꯤ ꯆꯪꯉꯦ ꯂꯝꯕꯤ ꯐꯠꯇꯦꯅꯦ ꯁꯤ ꯊꯣꯔꯛꯄꯁꯤꯒ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯁꯤꯡꯒ ꯍꯪꯉꯅꯤ ꯃꯅꯤꯡꯗ ꯁꯤꯡꯒ ꯑꯣꯏꯔꯝꯒꯅꯤ ꯂꯥꯟꯊꯣꯛꯅ ꯆꯠꯈ꯭ꯔꯦ ꯑꯣ ꯅꯍꯥꯟꯃꯨ ꯇꯥꯗꯣ ꯕꯥꯇꯣꯝꯕꯤꯗꯤ ꯆꯠꯄꯗꯤ ꯀꯗꯣꯝꯗꯩ ꯆꯠꯂꯤꯅꯣ ꯊꯣꯡ ꯌꯧꯈ꯭ꯔꯕ ꯑꯩꯈꯣꯏ NRCꯒꯤ ꯆꯠꯂꯨꯕꯗꯣ ꯁꯤꯒ ꯊꯣꯡ ꯃꯆꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯏꯆꯦꯒꯤ ꯃꯆꯥꯁꯨ ꯌꯥꯎꯔꯦ ꯃꯤ ꯈꯔ ꯑꯃꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯃ ꯂꯥꯛꯅꯗꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯜꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯆꯥꯗꯤ ꯍꯥꯟꯅ ꯊꯛꯇꯣꯛꯎꯔꯦ ꯑꯗꯣ ꯈꯣꯡꯈꯨꯠꯀ ꯍꯥꯝꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯑꯃꯨꯛ ꯁꯣꯔꯋꯥꯡꯗ ꯏꯙꯧꯒꯤ ꯂꯥꯏꯁꯪ ꯂꯩꯌꯦꯕ ꯀꯩꯅꯣꯁꯦ ꯑꯄꯣꯛꯄꯅꯤ ꯑꯗꯣ ꯏꯙꯧ ꯈꯨꯔꯝꯕ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯏꯅꯤ ꯏꯙꯧ ꯊꯣꯛꯂꯒ ꯏꯁꯩ ꯁꯛꯎꯁꯤꯒ ꯍꯥꯏꯅꯔꯤꯌꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯨꯏꯅ ꯎꯅꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕ ꯑꯁꯤꯒꯤ ꯂꯥꯡꯕꯁꯤꯗꯤ ꯀꯔꯤꯝ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯅꯤꯄꯥ ꯃꯆꯥ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯍꯔꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯤꯒ ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯑꯦꯅ ꯍꯔꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯙꯧꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯟꯁꯤꯡ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯨ ꯈꯨꯔꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯏꯆꯦ ꯍꯣꯏꯁꯨ ꯁꯤꯒ ꯀꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟꯁꯤꯡ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯄꯥ ꯂꯩꯖꯗꯕ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯄꯨꯜꯂꯤꯁꯦ ꯃꯆꯥꯅ ꯁꯣꯟꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯈꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯕꯨꯗꯣ ꯈꯔꯝꯗ ꯂꯩ ꯀꯥꯏ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯔꯗꯤ ꯄꯩꯁꯥ ꯐꯪꯕꯅꯤ ꯈꯣꯏꯔꯝꯕ ꯂꯥꯛꯏ ꯀꯅꯥ ꯐꯥꯎꯗꯣꯏꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯇꯧꯔ ꯐꯥꯎ ꯌꯥꯕꯣꯟꯇꯦꯅꯦ ꯅꯨꯡꯁꯤꯕꯥꯟ ꯁꯧ ꯀꯔꯤꯅꯣꯅꯦ ꯂꯩꯍꯧꯔꯤꯗꯣ ꯎꯕ꯭ꯔꯥ ꯗꯨꯛ ꯌꯥꯝ ꯁꯥꯡꯕ ꯏꯁꯩꯗꯣ ꯁꯛꯑꯗꯤ ꯀꯗꯥꯏꯗ ꯌꯥꯗꯣꯔꯤꯒꯦꯀꯣ ꯑꯣꯖꯩ ꯗꯦꯕꯒꯥꯟꯅ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯆꯪꯉꯧꯅꯦ ꯁꯤ ꯄꯥꯏ ꯕꯥꯕꯥ ꯁꯅꯖꯤꯡ ꯀꯧꯕ꯭ꯔꯨ ꯉꯝꯖꯥꯕ ꯅꯤꯡꯉꯨꯔꯒ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯂꯤ 이쁘다오 이부모 눈시가 레이춤한 파kan과 닝티제이 파제이라 마원가 눈시나 모모 바무나 ꯑꯉꯥꯡꯁꯤꯡꯁꯤꯗ ꯚꯤꯗꯤꯑꯣ ꯈꯔ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯂꯧꯕꯤꯔꯤꯁꯦ ꯃꯇꯠ ꯃꯇꯦꯛ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯆꯪꯉꯦ ꯑꯁꯤ ꯃꯨꯔꯤ ꯄꯣꯛꯅꯕ ꯆꯦꯡꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯃꯨꯔꯤꯒꯤ ꯃꯦꯆꯤꯟ ꯂꯩ ꯃꯨꯔꯤ ꯄꯣꯛꯑꯒ ꯐꯥꯇꯣꯛ ꯕꯖꯥꯔꯗ ꯁꯄ꯭ꯂꯥꯏ ꯄꯤꯌꯦꯕ ꯆꯦꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯨꯔꯤ ꯄꯣꯛꯅꯕ ꯆꯦꯡ ꯉꯥꯛꯇꯅꯤ ꯃꯊꯛꯇꯩ ꯕꯣꯁꯇꯥ ꯃꯌꯥꯝ ꯀꯥꯁꯤꯒꯩꯒꯥꯁꯦ ꯁꯤ ꯄꯨꯝꯅꯃꯛ ꯃꯨꯔꯤ ꯄꯣꯛꯅꯕ ꯆꯦꯡꯅꯤ ꯑꯗꯨꯒ ꯁꯣꯟꯗꯩ ꯃꯌꯥꯝꯁꯤꯅ ꯁꯣꯟꯗꯩ ꯕꯣꯁꯇꯥꯁꯤꯡꯁꯤꯅ ꯁꯤꯅ ꯊꯨꯝꯅꯤꯁꯦ ꯊꯨꯝ ꯑꯃꯇꯅꯤ ꯑꯗ ꯁꯪꯒꯣꯏꯅꯤꯁꯦ ꯊꯣꯡꯒ ꯆꯥꯕꯤ ꯄꯥꯅ ꯌꯨꯝꯗꯤ ꯁꯥꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯌꯨꯝꯅꯤ ꯑꯗꯣ ꯁꯪꯒꯣꯏꯁꯤꯒ ꯃꯦꯆꯤꯟꯁꯦ ꯊꯝꯃꯒ ꯃꯤ 4-5 ꯊꯝꯃꯒ ꯑꯗꯩꯗꯤ ꯄꯣꯛꯑꯒꯅꯦ ꯁꯄ꯭ꯂꯥꯏ ꯄꯤꯔꯤꯕ ꯐꯥꯇꯣꯛ ꯕꯖꯥꯔꯗ ꯁꯤꯜꯆꯔ ꯐꯥꯇꯣꯛ ꯕꯖꯥꯔꯗ ꯃꯦꯆꯤꯟꯅꯤꯁꯦ ꯃꯨꯔꯤ ꯄꯣꯛꯅꯕꯒꯤ ꯁꯤꯒꯩꯁꯤꯅ ꯑꯄꯣꯛꯄ ꯃꯨꯔꯤ ꯉꯥꯛꯇꯅꯤ ꯑꯁꯤꯅꯤ ꯕꯤꯖꯤꯅꯦꯁꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯦ ꯆꯥꯛ ꯆꯥꯔꯅꯤ ꯑꯁꯤꯒꯅ ꯁꯟ ꯁꯪꯒꯣꯜꯅꯤ ꯀꯌꯥꯝ ꯅꯥꯜꯂꯤꯅꯣ ꯌꯦꯡꯉꯨ ꯁꯟ ꯁꯪꯒꯣꯜꯁꯦ
sini maise business ne aba jum ka ti sadrida jum ka phatri video lo bai wa khan ga ka ri da myam harang na ba siga sing thong ba lisa siddo hangam maruga hangam tum thong hawai thong ba sinju hang ngau ba cha ba le ram dai de lo ra hawai thong ba cha khat kre pamusna se lim ba pamui ne ta san man tak tuk la ga khoi kudol po cha pina na loi khare adi ne di su lo hau tare ado khoi ina ma han gi da mu lai mi ma han di le ram dei na ma pam da ta ko ga chala mi ina ga tre ko sunan sai thau ne chắc tụm mẹ chắc tụm mẹ ai video se khara mateng samjan na lo re ko khoi silchar chawre kan dei ba ko ngari pa ma pa dani chawa thakpa loiraga doi ki koi runa halaga ina mana thum hau khara pichare sanam laida ado ai kai gumba ka sum mayam da wari sune chi ko chumi la le do myam hai bi ro ko ina chak to na kon pheng ma matam da ina mana ne jaung noi ni ngon ni ja hoi te ni ngon ne si bi wa se di ja ning de ni ngon ne na chalaga charaga do bai ti lukha pheng ba phatti ka hai do ado dum du ba mau le traga ti ma du thai ba taraga ti ma du na pheng adra ai ni ngon ne na charaga pheng ba phatte na ma du na pheng ga ai pham na le ga dra asi ma ti ja da ning de ado khoi jum da su khoi gi ni ngon sing chu asmai na tau te khoi ni ngon sing chu thong ba tak ba jaw ba pheng ba lo na jaw sal li asmai na tau na de ado khoi thongan jaw re khoi gi jum ni chang ye jum jaw re ta nupi se nga sai dagi tumi ni hojik ta jum jaw ra hokale ado khoi su nga si ningol chakau ba tau toi ni hoji yeng na si ai nga si video se matat samjan bani ko yang view ai lisa thong ni ai nga sai na chi che na ngau thong na thaname nga se ai na ngang gi chak thong na pi ja lo ra ga lisa se thong ni somda baw thong ni che na ado ga ichan nupi na ma ke mera tha se ma nirami saya ba ma ge hawai paneer ade di baja baji mana somda ma ge thong ngai ye ado ara kai tau ba do ai jang sang na video se lo ra roi ke ado koi ngon sing gi koi ngarang na pochai ka lei na khona tam na bai loi ya ba tai video se jang sang na lo ja ra roi ke mayam ne gi channel se bu nu si biduna subscribe to bi ra mo